ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛꯊꯤꯕꯤ ꯁꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯅꯤꯁꯀꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯁꯤ ꯀꯧꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯃꯄꯨꯡ ꯐꯥꯒꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯁꯛ ꯃꯇꯧ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ꯫ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯅ ꯐꯖꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯊꯧꯖꯥꯜ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯂꯥꯛꯄ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯅꯥꯄꯜ ꯍꯥꯏꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯍꯤꯛ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃꯅꯤ꯫ ꯃꯁꯤꯁꯨ ꯃꯍꯥꯛꯅ ꯌꯥꯗꯦ꯫ ꯂꯩꯃ ꯑꯣꯏꯕ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯥꯄꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯜ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯅ ꯀꯣꯅꯨꯡꯒꯤ ꯂꯩꯇꯦꯡ ꯆꯪꯅ ꯁꯦꯝꯂꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤ꯫ ꯕꯦꯃꯥ, ꯅꯪꯕꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ, ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯅꯪꯅ ꯁꯤ ꯑꯃ ꯍꯦꯛ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯅꯪꯒ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯋꯥꯔꯣꯏ ꯕꯦꯃꯥ꯫ ꯅꯪ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩ ꯌꯨꯝ パꯜꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ꯫ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯏꯃꯥꯅ ꯎꯕ ꯐꯪꯕꯤꯗ꯭ꯔꯤ꯫ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩ ꯅꯪꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯗꯣ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯈꯖꯤꯛꯇ ꯈꯜꯂꯛꯈꯤꯒꯦ꯫ ꯈꯜꯂꯨ, ꯏꯆꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯈꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯂꯩꯃ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯋꯥꯈꯜ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕꯗ ꯀꯔꯝꯅ ꯈꯟꯒꯅꯤ? ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝ, ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯂꯦ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯐꯝꯂꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯗꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯂꯟ ꯊꯨꯝ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯗꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ ꯍꯥꯏꯕ? ꯂꯩꯁꯤ ꯉꯥꯡꯅꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯐꯝꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯑꯁꯤ ꯋꯥꯠꯂꯤ ꯋꯥꯠꯇꯦ ꯍꯥꯏꯕ ꯈꯛꯀꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯅꯤꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯈꯛ ꯇꯥꯔꯛꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯗꯨ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯣꯛ ꯌꯥꯊꯣꯛꯄ ꯌꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯅꯪꯅꯁꯨ ꯌꯥꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯥ? ꯑꯁ, ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯃꯤ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯃꯅ ꯌꯥꯅꯤꯡꯕ, ꯁꯤꯃꯅ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯖꯗꯦ꯫ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯁꯅꯥ ꯂꯨꯄꯥ ꯀꯣꯅꯨꯡ ꯄꯤꯛ ꯊꯟꯅ ꯂꯩ꯫ ꯑꯁꯤ ꯋꯥꯠꯂꯦ ꯍꯥꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯃ ꯍꯦꯛꯇꯗ ꯂꯥꯟ ꯇꯥꯁꯤꯜꯂꯒ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯂꯧꯔꯛꯄ ꯌꯥꯏ꯫ ꯂꯥꯟꯐꯝ ꯈꯨꯗꯤꯡꯗ ꯃꯃꯥꯡ ꯊꯪꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯀꯔꯤ ꯋꯥꯠꯀꯦ? ꯅꯤꯡꯊꯧ, ꯅꯪꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯊꯝꯕ ꯊꯧꯒꯜꯂꯣꯟ ꯑꯁꯦ ꯈꯖꯤꯛ ꯀꯥꯎꯔꯒ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯂꯟ ꯊꯨꯝ, ꯁꯅꯥ ꯂꯨꯄꯥꯅ ꯂꯦꯞꯄ ꯌꯥꯗꯦ꯫ ꯏꯁꯥ ꯏꯎ ꯐꯕ, ꯃꯗꯨ ꯈꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯕꯨꯛ ꯐꯕ ꯅꯠꯇꯦ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯜ ꯇꯤꯟꯅꯕ ꯑꯃ ꯆꯪꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯑꯩꯅ ꯌꯥꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯀꯣꯟꯅ
ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯛꯇꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯍꯣꯏ, ꯃꯗꯨ ꯑꯩ ꯄꯨꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯇꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯪꯅ ꯍꯥꯏꯕ ꯅꯆꯥꯅ ꯇꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯍꯌꯦꯡꯋꯥꯏꯗꯤ ꯅꯪꯅ ꯀꯝꯗꯧꯅ ꯅꯆꯥꯅꯨꯄꯥꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯅꯤ? ꯍꯣꯏ, ꯉꯝꯃꯦ ꯐꯔꯦ, ꯉꯝꯗ꯭ꯔꯦ ꯐꯔꯦ꯫ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗꯤ ꯍꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯁꯦ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯋꯥ ꯉꯥꯡꯉꯨ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯎ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯛꯑꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯃꯁꯥꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄ ꯉꯝꯗꯕ ꯅꯪꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯔꯨꯕ ꯋꯥꯐꯝ ꯂꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯃꯗꯨ ꯑꯣꯏꯅ ꯀꯧꯊꯣꯔꯛꯎ꯫ ꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯦ ꯐꯖꯅ ꯁꯥꯟꯅꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯖꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯈꯜ ꯆꯥꯅꯩ ꯆꯥꯅꯗꯦ ꯍꯥꯏꯕꯗꯣ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯂꯩꯁꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯈꯖꯤꯛ ꯐꯤꯡꯀꯠꯂꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ, ꯅꯍꯥꯛꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯌꯨꯝꯗ ꯂꯥꯛꯄ ꯑꯇꯤꯊꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯐꯥꯊꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯒꯜꯂꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯑꯩꯅ ꯅꯐꯝꯗ ꯎꯠꯂꯤꯕ ꯊꯧꯒꯜꯂꯣꯟ ꯑꯁꯨꯃꯥꯏꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛꯇ ꯅꯪ ꯃꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯃꯗꯣ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯂꯤꯆꯠ ꯑꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯄꯒꯤ ꯋꯥꯌꯦꯟꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯩ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯑꯩꯅ ꯑꯆꯨꯝꯕꯗꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯡꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯒꯦꯔꯥ ꯂꯨꯍꯣꯡꯉꯣꯏꯔꯥ ꯑꯩ ꯈꯪꯗꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯌꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯊꯤꯡꯒ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯒ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯒꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯕ, ꯀꯔꯤ ꯋꯥꯁꯛ ꯁꯛꯈꯤꯕ ꯃꯗꯣ ꯑꯩꯅ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯑꯁꯥꯎꯕꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯁꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯒꯤ ꯑꯁꯥꯎꯕꯁꯤ ꯐꯥꯊꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯨꯝ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ, ꯑꯁꯥꯎꯕꯗꯣ ꯑꯝꯇ ꯐꯥꯊꯕꯤꯌꯨ꯫ ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯕꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, ꯏꯄꯥꯒꯨꯝꯂꯕ ꯂꯥꯛꯂꯤꯕ ꯃꯄꯨꯡ ꯐꯥꯕ 15ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯄꯨꯕꯤꯔꯛꯂꯒ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯥꯏ ꯄꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯍꯥꯛ ꯏꯁꯥꯅ ꯏꯁꯥꯒꯤ ꯕꯣꯔ ꯑꯣꯏꯅ ꯈꯟꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯁꯥꯎꯕꯗꯨ ꯈꯔ ꯐꯥꯊꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯥꯍꯧꯕ ꯃꯔꯝꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯆꯥꯅꯨꯄꯤꯗ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯎ ꯇꯥꯗꯦ꯫ ꯄꯥꯕꯨꯡ, ꯇꯞꯊꯕꯤꯌꯨ꯫ ꯅꯆꯥꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯅ ꯃꯃꯥ ꯃꯄꯥꯗ ꯃꯥꯅ ꯈꯟꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯑꯣꯏꯗꯁꯅꯨ ꯏꯃꯥ꯫ ꯑꯣꯏꯗꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯒꯗꯧꯔꯤꯕꯁꯦ꯫ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯒꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯆꯥꯡꯌꯦꯡ ꯇꯧꯒꯅꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯨꯗ꯭ꯔꯦ꯫
ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯋꯥꯐꯝ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯅꯤꯡꯕꯁꯤꯡ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯍꯦꯟꯕ ꯍꯥꯏꯗ꯭ꯔꯤ ꯄꯥꯎ ꯐꯪꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯂꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯗ ꯏꯅꯒꯗꯕ ꯀꯥꯡꯂꯣꯟꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯍꯥꯟꯅ ꯇꯥꯂꯣꯏ ꯑꯃ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯏꯁꯥꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯄꯥꯎꯁꯦ ꯇꯥꯔꯒ ꯆꯠꯀꯗꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯗꯨꯅ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯗꯨꯅ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯣꯠꯅꯔꯤ꯫ ꯃꯁꯥꯅꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯔꯤ꯫ ꯃꯔꯝꯗꯤ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯂꯥꯟ ꯈꯨꯗꯤꯡ ꯃꯥꯏꯊꯤꯕ ꯂꯩꯇ꯭ꯔꯕ ꯊꯥꯡ ꯇꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯤꯒꯤ ꯀꯣꯅꯨꯡꯗ ꯆꯠꯀꯗꯕ ꯈꯨꯗꯤꯡ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯑꯃꯗꯤ ꯃꯥꯅ ꯉꯝꯖꯕ ꯑꯆꯥ ꯑꯊꯛ ꯑꯔꯪ ꯑꯔꯥꯛ ꯀꯌా ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯉꯥꯟꯕ ꯑꯗꯨꯗꯒꯤ 1 ꯂꯥꯛ 2 ꯂꯥꯛ ꯇꯧꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯐꯖꯅ ꯀꯣꯅꯨꯡꯗ ꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯅꯤꯡꯊꯧꯁꯤꯡꯅ ꯐꯝꯕꯗ ꯆꯣꯞꯇꯕ ꯃꯑꯣꯡꯗ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯃꯥꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯊꯝꯃꯤ꯫ ꯍꯥꯟꯅ ꯄꯨꯔꯛꯇꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯂꯧꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯑꯃ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯩꯅꯅꯕ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯂꯩꯁꯤꯅ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛꯇ ꯐꯖꯕ ꯐꯤꯖꯪ ꯈꯜꯂꯒ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯗꯨꯅ ꯉꯁꯤꯁꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯑꯊꯤꯡꯕ ꯑꯝꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯊꯣꯡ ꯁꯦꯟꯅꯕ ꯃꯤꯁꯨ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯂꯩꯍꯟꯗ꯭ꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯛꯅꯅꯕ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯤ ꯀꯝꯗꯧꯔꯤ? ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄꯒꯤ ꯃꯍꯨꯠꯇ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯤ꯫ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯂꯩꯇꯦꯡꯒꯗꯕ ꯑꯗꯨ ꯍꯥꯃꯨꯛ ꯑꯃꯗꯤ ꯎꯠ ꯑꯣꯏꯅ ꯇꯩꯔꯤ꯫ ꯁꯝ ꯑꯗꯨꯕꯨ ꯐꯖꯅ ꯂꯩꯇꯦꯡ ꯀꯌꯥꯅ ꯂꯩꯔꯣꯡ ꯀꯌꯥ ꯁꯦꯝꯗꯨꯅ ꯆꯤꯟꯒꯗꯕ ꯑꯗꯨ ꯏꯐꯥ ꯐꯥꯔꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯊꯤꯕꯒꯨꯝꯅ ꯏꯐꯥ ꯐꯥꯔꯒ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯀꯦꯗ ꯍꯥꯃꯨꯛ ꯑꯃꯗꯤ ꯎꯠ ꯇꯩꯁꯤꯜꯂꯤ꯫ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯃꯥꯡꯕ ꯅꯠꯇꯦ꯫ ꯃꯄꯥꯜꯊꯣꯡꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯂꯩꯇꯦꯡ ꯑꯗꯨ ꯈꯛꯇꯗ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯐꯥꯎꯕꯗ ꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯅꯅꯥꯏꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯉꯥꯛꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯝꯂꯛꯄ ꯋꯥꯐꯝ ꯈꯔꯗꯪ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯌꯥꯝꯗ ꯍꯥꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛ ꯂꯦꯡꯊꯣꯔꯛꯂꯒ ꯋꯥꯐꯝ ꯈꯔꯗꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯍꯟꯒꯦ꯫ ꯃꯁꯤꯅ ꯍꯦꯟꯅꯗꯨꯝ ꯃꯌꯥꯝꯅ ꯈꯣꯏꯗꯥꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯟꯖꯩ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨ ꯊꯥꯛ ꯑꯃꯗ ꯂꯩꯕ ꯃꯔꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯃꯇꯧꯗꯤ ꯎꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯅ ꯐꯩ꯫ ꯃꯥꯒꯤ ꯃꯁꯛ ꯐꯖꯕꯗꯨ ꯌꯦꯡꯂꯒ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯔꯕꯗꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯑꯃꯨꯛꯇ ꯈꯜꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯔꯛꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯨ ꯑꯣꯜꯂꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯀꯥꯏꯔꯛꯏ꯫ ꯂꯩꯁꯤꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯝꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯪ ꯂꯥꯎꯅ ꯀꯥꯏꯔꯛꯇꯨꯅ ꯂꯥꯎꯅ ꯍꯥꯡꯂꯤꯕ ꯊꯣꯡ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯍꯥꯃꯨꯛ ꯇꯩꯕ ꯂꯩꯁꯤꯒꯤ ꯇꯧꯁꯤꯟꯅꯕ ꯁꯛꯇꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯃꯊꯟꯇ ꯁꯣꯜꯂꯛꯏ꯫
ꯃꯁꯤꯅꯤ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯐꯖꯕ ꯑꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯈꯣꯏ ꯃꯍꯨꯝ ꯀꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯀꯥꯏꯈꯤ ꯃꯁꯤꯅ ꯐꯔꯦ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯔꯣꯏ ꯅꯣꯏ ꯀꯅꯥ ꯂꯩ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯅꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯈꯣ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯂꯩꯇꯦꯡ ꯈꯛꯅ ꯂꯩꯁꯤꯒꯤ ꯃꯁꯛ ꯐꯖꯍꯟꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯣꯠꯂꯕ ꯁꯝ ꯑꯃꯗꯤ ꯍꯥꯃꯨꯛ ꯇꯩꯕ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯄꯨꯔꯥ ꯑꯅꯧꯕ ꯑꯃ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯃꯁꯥꯗ ꯃꯣꯠꯂꯝꯕ ꯂꯩꯔꯝꯕ ꯃꯌꯥꯝꯁꯨ ꯃꯇꯝ ꯆꯪꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤꯗꯨ ꯂꯩꯔꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯛꯏ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯅ ꯆꯥꯡꯌꯦꯡ ꯃꯈꯜ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯁꯤ ꯈꯜꯂꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯥꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯇꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯨꯅ ꯑꯃꯣꯠꯄ ꯃꯐꯤ ꯁꯦꯠꯂꯒ ꯃꯤꯆꯝ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯂꯒ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯁꯦꯟꯅꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯑꯁꯣꯟꯕꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ ꯑꯕꯣꯛ ꯅꯊꯟꯇꯔꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯗꯥꯏ ꯌꯧꯒꯗꯕ ꯑꯣꯏꯔꯕꯅꯣ ꯑꯩꯕꯨꯔꯥ ꯏꯊꯟꯇꯅꯤ ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗ ꯌꯧꯒꯗꯕꯅꯤ ꯑꯔꯨꯝꯕ ꯄꯣꯠꯁꯦ ꯄꯨꯕ ꯉꯝꯗꯗꯨꯅ ꯉꯥꯏꯍꯥꯛ ꯄꯟꯊꯔꯝꯕꯅꯤ ꯀꯨꯏꯔꯣꯏꯗ ꯑꯕꯣꯛꯅꯦ ꯃꯇꯦꯛ ꯊꯥꯡꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕꯅꯤ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯎꯗꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯕꯣꯛ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯇꯦꯌꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛꯄꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯈꯥꯎꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯏ ꯂꯨꯝꯒꯗꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛꯄ ꯆꯠꯂꯨꯕꯅꯤ ꯃꯁꯦ ꯑꯃꯨꯛ ꯌꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛꯀꯤ ꯊꯕꯛꯅꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯕꯣꯛꯅ ꯋꯥꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯪꯉꯛꯄꯅꯤ ꯑꯕꯣꯛ ꯂꯥꯛꯑꯣ ꯑꯩ ꯈꯥꯎꯁꯦ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯌꯥꯔꯅꯤ ꯑꯩꯅ ꯆꯠꯄꯗꯤꯅꯦ ꯃꯇꯦꯛ ꯑꯃꯈꯛꯇꯅꯤ ꯅꯍꯥ ꯃꯈꯩꯗꯤꯅꯦ ꯏꯁꯨ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯛ ꯊꯥꯡꯕꯤꯕꯅꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛ ꯂꯥꯛꯇꯧꯕꯁꯨ ꯀꯨꯏꯔꯔꯣꯏ ꯃꯍꯥꯛ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯇꯦꯛ ꯊꯥꯡꯂꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯨ ꯊꯕꯛ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯍꯥꯛꯀꯤ ꯊꯕꯛ ꯊꯦꯡꯒꯅꯤ ꯆꯠꯂꯣ ꯀꯅꯥꯝꯇ ꯂꯣꯏꯅꯔꯛꯄꯁꯨ ꯎꯗꯦ ꯌꯨꯝꯗ ꯍꯟꯕꯗ ꯑꯃꯨꯛ ꯊꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯕꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯂꯥꯛꯑꯣ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯄꯣꯠꯁꯤ ꯄꯨꯕꯤꯔꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯣꯠ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ パイꯔꯒ ꯊꯥꯡꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯕꯤꯔꯤ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯗ ꯏꯁꯨꯁꯦ ꯑꯗꯨꯝꯅ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯁꯨꯝ ꯆꯠꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯏ ꯑꯕꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯑꯩꯅꯅꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯩꯁꯨꯅꯦ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯑꯒ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏꯁꯤꯅꯤ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯄ ꯅꯠꯇꯦ ꯂꯧꯕꯨꯛꯇꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯆꯦꯜꯂꯛꯏꯁꯤ ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯑꯉꯥꯎꯕꯁꯤꯗꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯋꯥꯅꯅꯕ ꯁꯤꯜꯂꯤꯅꯤꯅꯦ ꯃꯁꯦ ꯂꯩꯁꯤꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯃꯈꯥꯗ ꯊꯝꯃꯤ ꯑꯍꯜ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯂꯩꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯁꯨ ꯅꯨꯄꯤ ꯃꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯏꯁꯨ ꯅꯨꯄꯥ ꯁꯤꯅꯅꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ
ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯆꯥꯎꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯄꯣꯠꯁꯦ ꯄꯨꯕꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯦ ꯃꯍꯥꯛ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ ꯏꯁꯨ ꯅꯨꯄꯤ, ꯏꯁꯨꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯁꯤ ꯑꯕꯣꯛ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ꯫ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯇꯥꯟꯖꯥ ꯌꯥꯎꯔꯕꯗꯤꯅꯦ ꯑꯩ ꯄꯥꯡꯒꯦ꯫ ꯏꯁꯨꯅ ꯋꯥꯕꯤꯗꯨꯅ ꯁꯤ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯂꯕꯅꯤꯅ ꯃꯥꯅ ꯃꯔꯥꯏꯅ ꯊꯥꯡꯗꯨꯅ ꯆꯠꯆꯔꯅꯤ꯫ ꯅꯪꯕꯨ ꯊꯕꯛ ꯌꯥꯝ ꯊꯦꯡꯉꯕ꯭ꯔꯣ? ꯊꯦꯡꯗ꯭ꯔꯤ ꯑꯕꯣꯛ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯊꯦꯡꯗ꯭ꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤꯅꯦ ꯄꯣꯠꯁꯦ ꯏꯁꯨ ꯅꯨꯄꯥꯅ ꯄꯨꯔꯛꯑꯁꯅꯨ, ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯨꯈꯤꯁꯤ꯫ ꯏꯁꯨꯅ ꯋꯥꯕꯤꯕꯒꯤꯅꯦ ꯑꯕꯣꯛꯅ ꯏꯁꯨꯗ ꯀꯩꯅꯣꯃꯇ ꯄꯤꯖꯒꯦ꯫ ꯑꯕꯣꯛꯀꯅꯦ ꯋꯥꯔꯤꯁꯨ ꯁꯥꯟꯅꯁꯤ꯫ ꯑꯕꯣꯛ ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤꯌꯦ, ꯑꯩ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕꯗ ꯆꯪꯖꯔꯒꯦ꯫ ꯉꯁꯤꯁꯤꯅ ꯃꯇꯥꯡ ꯆꯥꯔꯕꯅꯤꯅꯦ ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯀꯤ ꯌꯨꯝꯗꯅꯦ ꯃꯣꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯕꯣ? ꯑꯕꯣꯛ ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯕꯣꯛꯀ ꯆꯪꯉꯁꯤ, ꯏꯁꯨꯒ ꯁꯥꯒꯗꯕ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯏꯁꯨ ꯅꯨꯄꯥ ꯅꯪ ꯃꯁꯤ ꯄꯨꯔꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯄꯣꯠꯇꯨ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯂꯩꯁꯤꯁꯨ ꯑꯍꯜ ꯑꯗꯨꯒ ꯆꯠꯄ ꯍꯧꯏ꯫ ꯑꯍꯜꯗꯨ ꯆꯠꯄ ꯍꯧꯕꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯕꯨ ꯍꯪꯗꯦ, ꯏꯁꯨꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯤ ꯀꯧꯏ ꯑꯕꯣꯛ꯫ ꯌꯥꯝꯅ ꯐꯖꯩ꯫ ꯏꯃꯥ ꯕꯕꯥꯗꯤ ꯂꯣꯏꯅ ꯂꯩꯔꯤꯕ꯭ꯔꯣ? ꯂꯣꯏꯅ ꯂꯩꯔꯤꯌꯦ꯫ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ? ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯄ ꯌꯨꯝ ꯅꯠꯇꯦꯗ, ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯂꯩꯁꯤꯒ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯃꯦꯜ ꯀꯧꯏ꯫ ꯑꯩꯒꯤꯅ ꯂꯩꯁꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯨ ꯂꯩꯁꯤꯒ ꯄꯥꯃꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯤꯕꯅꯣ? ꯅꯍꯥꯟ ꯃꯈꯩꯁꯨ ꯂꯥꯛꯄ ꯎꯗꯦ꯫ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ꯫ ꯅꯣꯏ ꯁꯤꯁꯦ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯌꯧꯁꯤꯜꯂꯛꯑꯕ? ꯑꯣ, ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯔꯣ? ꯀꯩꯒꯤꯅꯣꯗꯣ ꯍꯪꯉꯤꯗꯤ? ꯁꯨꯝ ꯍꯪꯕꯅꯤꯗ, ꯁꯛ ꯈꯪꯅꯔꯗꯤ ꯊꯦꯡꯅꯕꯗꯁꯨ ꯀꯧꯅꯕ ꯌꯥꯏꯗꯅ꯫ ꯂꯥꯛꯄ ꯌꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤ꯫ ꯂꯩꯁꯤꯗꯤ ꯄꯥꯃꯦꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯏꯍꯨꯜ ꯑꯃ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔ ꯃꯥꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯨ ꯆꯤꯟꯕꯥꯜ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯁꯤ ꯑꯃꯗꯤ ꯄꯥꯃꯦꯜ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯑꯁꯤ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯠ ꯅꯥꯝꯃ ꯑꯣꯏꯕꯤꯒꯗꯕ, ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯆꯩꯁꯨ ꯑꯣꯏꯅ ꯉꯥꯛꯄꯤꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯎ꯫ ꯅꯍꯥꯛꯅ ꯈꯟꯕꯒꯤ ꯃꯇꯝ ꯂꯧꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯤꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯀꯔꯝ ꯇꯧꯅꯤ? ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ, ꯅꯪꯒꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯅꯤ꯫ ꯂꯩꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯪꯂꯛꯏ꯫ ꯑꯩꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯕ? ꯄꯥꯃꯦꯜ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯤꯕ ꯑꯁꯨꯝꯅ ꯊꯦꯡꯅꯔꯣꯏ꯫ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤ ꯅꯪꯁꯦ꯫ ꯂꯩꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯃꯦꯜꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗ ꯇꯧꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯃꯛ ꯇꯧꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛ ꯄꯥꯃꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯌꯨꯝꯗ ꯅꯍꯥꯛ ꯍꯌꯦꯡ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯈꯪꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯝꯅ ꯂꯥꯛꯀꯅꯤ? ꯂꯩꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯃ ꯃꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯇꯥꯛꯁꯤꯜꯂꯦ꯫ ꯌꯨꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯊꯧꯔꯝꯒ ꯇꯧꯒꯗꯕ ꯂꯩꯒꯦ? ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯌꯦꯡ ꯀꯧꯔꯤꯕꯁꯤꯕꯣ? ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯂꯩꯌꯦ꯫ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯎꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ, ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯨ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ꯫ ꯂꯩꯁꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯈꯣꯏꯁꯨ
Rajkumarina haiba wafamnina kadaidabu chenpham leiri. Hayeng ase aina Rajkumar amadi ningthausingi mafamda utkhiba saktam adumu aina mangonda utpa pami. Aigi saktam asida nataba aigi thamoida yenglaga lakpa miyoi mahak ado aigi boroina khangani. Mahak changing ase mai pakani haibagi aigi thajaba lei. Adubu nung pan naiba miyoi mapongni aina hekta mahakki wakhal lipthokpa yabadi nate. Aduna nakhoina thauramado khara silo. Phagani mazai bema. Leisina muksu makhata na hairei. Mafamado yamna ka hena nalhanbagi mathau tade. Nakhoina khangadaba haibabu hayengse aikhoina chatpa matamda konungdagi lakpa miyoini haibagi chingnaba khudam changdam amata thamba yade. Phagani mazai bema. Asumna makhoina sillang khre mathangi numit aduda mamangda tawkhiba adugumna chap manana leisi sem sari. Aduga manai nupi adugi yumda laktuna leirare. Ngaihaki matungda Pamel su laktuna mafam aduda leiri. Pamelna mi amata leiba udaba matam aduda akoiba adu koyod otlaga kauba yaba kaurei. Yumsibu kana kana lege? Mi leibro kana kana lege? Leise phibam kairaba saktam aduda thoglei. Mahaki saktam adu uba matamda Pamel de ngakpana loire. Kari kaidoba yaure khanduna hanglei. Kaino nang toisibo? Kaidorage nangbo? Masini aina nangonda aigi asengba saktam takani haibada. Mi amagi asengba saktam adu uraba matamda nungsiba tam. Magi waduda Pamel nokladuna hairei. Aidi nang kadaida chakrajano haina khaluri. Aina nang nungsibada nangi mapal thongi saktam adugi mathau tade. Nangna tawriba thabak ase kadaida no angang macha taba manba ma yauri. Yari nangdi aina bu tawradi adum hairadamni. Tanja aduda atopa manai nupi kaya ama changsilai. Aduga leisibu imungda pusinkre. Pamel ingak-ngakna soli. Kaino tawrisina mila ise pida amta supiraga pamhand. Makhoi masela mo hongnaraga imung changkhriga thoksu tholakte. Asi hairaga ngaihak asam yengduna leire. Ngaihaki matungda Rajkumari leisi. Rajkumari ama oibagi chap chaba phizolda setuna thoglai. Mana thorakpadu Pamel nasu ure. Mahakti hena angakpa haibadu oire. Ngasi uriba saktam sing asi nahan makhai uriba saktam aduga khara khit khetnare. Tanja aduda atopa manai nupi sing adu thoglaktuna leisida makuk ngalaga hairei. Mazai bema. Kauriba mingaw aduda Pamel wakhal tare. Amuka hena ngakna yengli adubu ngakpa yaba matam nate. Mamangda masagi lebak asigi ningthong macha nupi ama leiraga. Mahangna adumna leiba yaba matam nate. Kurukuda kullaga makuk leida nolaga leikre. Mazai bema. Leisi nokfit tawrei. Aihakna matam kuina khalakpa borado nahangni. Matam asida pukjel sengba mi tanglamba yai. Adubu pukjel sengba khakna aina pamliba misak adu oidi. Mapal thongi saktam khaktana sumhatpa nungsibado matam khara khakini. Asengbadi thamo yawna nungshiba aduni. Nahakna hangkiba wahang adugi pakhum. Aina nangna pamjaba lambi aduda pirabani. Pamel aduma kullaga leiba aduda leisina changsilaga hairei. Aingonda adumna tawbigana. Chanbiduna amukta haugatpiyo. Pamel adusu haugalei. Adubu madi ngakpa henmankibana harabuga sangba nate. Karino aigi mitmangda uriba mayamse nangna lawriba saglon asuk yamba ase ai wakhal taba ngamje. Aingonda amta wakhal tahal. Aina nangonda soidana wakhal tahangani. Aihakna mayam adugi wari nangonda soidana ligani. Adubu amukta lengkhatpiyo. Atithigi thaugal mapung phana tawjage. Kaukhatuna Pamelbu phamhalli. Aduga leisina thogliba thautok amadi mahaki wakhal adugi matangda wari pumba liri. Wari pumba taraba matungda Pamel kadomdagi no ikaiba maphaurei. Aduga madulo sinkre. Leisina Pamelgi maramda mama mapada haire. Amadi mahaka luhongba pami haiduna haire. Ai mahaka punsi khongloi oina punsi ase chatpa pami pabu. Bema ichana pamba lambi aduda chalo ipa thengloi. Lairaba ina khunba ipadi kari sukhaide. Lawsing leibi ichani. Ichana khanba lambibu karida soiba hongnage. Ichana haiba wafamado aihak yar. Hayeng
ꯃꯈꯣꯏꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯋꯥ ꯁꯣꯏꯗꯅ ꯈꯟꯅꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯥꯁꯨ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯃꯦꯜ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯈꯟꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯇꯧꯗꯦ꯫ ꯄꯥꯃꯦꯜꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯁꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯈꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯁꯤꯕꯨ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯅꯤꯡꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯅꯕ ꯄꯥꯎꯖꯦꯜ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫